आकाशवाणी इम्फाल नोलिनी देवीना पाउ पाजरी अहनबदा मरुइबा पाउ हक्सेल मंत्री एल जेंट कुमार हाइरी राज्य सिटा हौजे कोरोना वायरस लेत्रे हाइना अखोइना कोमथोकप तौरोइदबनी कोविड-19 थेंगनबदा तंगाई फदना लौखटफम थोकप थौरांग खरा राज्य सरकारना पाइखटनबा कांग्रेसना दावी तौरी लॉकडाउन की अवाब नंगलब मियामदा तेंगबांग पीनबगीदमक लौसिंगु मंत्री बी हंखालियाना ngasi चुराचांदपुर जिला की कोविड-19 रिलीफ बैंक हांगदोखरे प्रधानमंत्री हाइरी कोविड-19 न मरम ओइदुना लेबाग असिदा लॉकडाउन चथरिबा असिगी कानबा चपचाना फंगबा ngamle अमसुंग लेबाग असिदा कोविड-19 न नाबा मिगी मसिंग 19,492 सूरे सिखिबा मिगी मसिंग न 492 सूरे हक्सेल मंत्री एल जेंट कुमार हाइरी राज्य सिटा हौजे कोरोना वायरस लेत्रे हाइना अखोइना कोमथोकप यारोय मियामदा पीबा महाकी पाउजेल अमदा श्री जेंट कुमार हाइ राज्य सिका युमलोनरीबा म्यांमार की ngमखै परिंग संबल खाबगी थबक सथजरबसु ललोल इतिक तौरगा हिंगजबा मियोय कया लेबना लैना असि राज्य असिदा चंगलक्लोय हाइनिंगाय लेते मांगना हाइ मालेमगी लेबा कयाना लैना असिगी हिदाक पुथोकनबा कन होनजरबसु हौजिक फाउबगी ओइनादी सबसाबे हिदाक पुथोकपा ngamdribana amadi karamba mafamda karamba matamda लैना असि संदोरकतगी हाइबा ngamdabana अखोइना तंगाई फदना सखिल थौरांग लोकटपा ताइ मियामना सोशल डिस्टेंसिंग का लोइनाना युम-युमदा लेंगदना लेबिनबसु मंत्रीना अपील तौरी प्रजादा रिक्वेस्ट तौजनिंगबदी मसे अपील तौजनिंगबदी मसे यारगदे नोगदुनस करंबा कांदा कोरोना वायरस से अमुक थोलकदगे नतक थोररोइद्रा नतक थोरबो दारगना करम मोंगदा केम साथीना अमसुं करंबा काना थोरकदगे न हाबसिदी खंगमंगम रिपोर्ट ओबने यारगदे प्लीज फॉर द टाइम बिंग डिस्टेंस कीप टोगिसे सोशल गैदरिंग से मसिंग से अखोय हमदानगिसे अदुगा अखोय याम नुंगाइना तंग ताबा पुंसीमा लाखदो फ्यूचर जेनरेशन का नुंगाइना अखोय हिमिनगिसे मांगना हाई राज्य सिटा इहान हाना कोविड-19 पॉजिटिव ओइकिबी नुपी मसा अदुगी सैंपल मदिरक सुबो ओइना टेस्ट तौबदा नेगेटिव ओइरे अदुना हौजे महाक वायरस असे सुंगलै लेत्रे हाइना लौबा यारे सीपीआई मणिपुर स्टेट काउंसिल न हाइरी मणिपुर दा हौजे कोविड-19 की केस अमत लेत्रबसु मियामना चेक्सिनबगी तंगाई फदबा लै इम्फाल दंगसी थोकपा डोल की जेरोल अमदा हाई अमेरिका की मफम अमदा जेल दा लेबा बोंडी सिंह कोविड-19 की लायोंग अमत उलक्तरबसु साद मरफुतरा तरुक पॉजिटिव ओइरंबगी थौदोक अदु येंगलुरगा मणिपुर दासु काहेना चेक्सिनबा तंगाई फदे जेरोल अदुना हाई मणिपुर की मपानदा लेरिबा मणिपुरी मसासिंग राज्य असिदा चंगलकपदा लैना असिगी खुदोंथिबा अमुक हना मायोकनरकपा याबगी फिबम लै कोरोना वायरस की केस लेबा लेबाक असिगे अतै राज्य सिंह अमदी राज्य असिगे म्यांमार का लोनबा ngमखै वांगमदगी मियोय कया संगसिलकपदा राज्य सरकारना अकनबा चेक्सिल थौरांग पाइखटपा ताइ हाइनसु जेरोल अदुना मखा तारी मणिपुर प्रदेश कांग्रेस कमिटी न हाइरी राज्य असिदा कोविड-19 थेंगननबा सरकारना लौखटलिबा खोंथांग असिदा कांग्रेसनसु सरकार असिगे मतेंग पांगसिनदुना लांथेंग असिदा सरुक यारी अमसुंग मखा ताना याखिगनी इम्फाल की कांग्रेस भवन दंगसी पांगथोकपा पाउगी मिफम अमदा एमपीसीसी की प्रेसिडेंट मोरांगथेम ओकेंद्रोन हाई कोविड-19 की येंगलगा लॉकडाउन अमसुंग कर्फ्यू लेरिंगै चैरकसिदा मियांगी अवाबा कोखनबगीदमक स्टेट डिजास्टर मैनेजमेंट अथॉरिटी सेम्बा तंगाई फदे मांगना हाई मियाम अमसुंग सोथरबा कांगलुपसिंगदा असिगुंबा जीरबा तांजा असिदा स्टेट डिजास्टर मैनेजमेंट ना लौखटफम थोकपा थबकसिंग लौखटबगुम उरिबा असि लाइबक थिबनी राज्य असिदा हौजिक मियामना वानारिबा असि कोहनबगीदमक कांग्रेसना सरकारदा दाबी निपान पुखटली मदुगी मनुंगदा स्टेट डिजास्टर मैनेजमेंट अथॉरिटी लिंगबा एयर कार्गोदा पुरकलिबा हक्सेलगी ओइबा पोलमसिंग फंगहनबा अमसुंग मियामदा सेंग फंगहनबगीदमक पीएम गरीब कल्याण अन्न योजना की थबक निंगथीना पाइखटपना सिंगबा याउरी श्री ओकेंद्रोन हाई डिजास्टर एक्ट की मखादा स्टेट डिजास्टर मैनेजमेंट ना थबक पाइखट पीदुना मियामगी अवाबा सिंग कोखनबा सरकार होनगदबनी कांग्रेस ना दल की खेनबा थादोक्तुना लेबाक मियामगी दमकता सरकार की मतेंग पांगगनी हाइनसु महंगना मखा ताखी ngasi congress na lebak miyam da tawjariba sarkar sibu sogaliba national party amoina covid kamai leina badi yaujariba se khoi gi punsi kanbana khoi gi mathoni khalaga khoi chenjabani dubu ngasi khoi na thamjari sidi lengak sina yamna lumna lobiu maramdi disaster management act ki makha dani lockdown extend toreba lockdown tobada kari dawni do's and don't piriba mayam se amata khangdaba dawn tore matang side khoi rajniti gi khenaba leitana khoi changjeminaba mathau tai hebo khalon duda thawningba pendaba kaya leiraga se khoi tumina leijabani dubu khangna khangdaba saragadi madu chumoy
खंगत्रगदी कांग्रेस पार्टी ना तुमिना लेथोप ngamoi COVID-19 na maram oiduna lebak sinba thungbada May 10 da pangthokani tawramba National Talent Search Stage 2 parikya matam kaktana yaithokle haina Rajagi Education S ki Directorate ki Zerol amana haidi tabiriba pawasi Akasbani Imphal dagini COVID-19 ki seksil thorang paikhatnaba Churachandpur jila gi incharge su oiriba leusingu veterinary amasung animal husbandry mantri B Hangkaliana ngasi jila adugi COVID-19 relief bank hangdokre मंत्री नमरी लेनबा विभाग सिंह PPE किट सिंगसु यंथोकी COVID-19 रिलीफ बैंक अदु डिस्ट्रिक्ट एडमिनिस्ट्रेशन अमसुंग ADC सुराचानपुर न पुनः सिंधुना जिला अदुगी डेपुटी कमिश्नर की ऑफिस ता हांगदोखिबनी मसी NYK की वॉलंटियर सिंह चलाइगनी रिलीफ बैंक असिना COVID-19 की लॉकडाउन मनुंगदा मियामदा तंगाई फदबा सर्विस सिंग फंगहनबा अमदी लाइरबा अमसुंग अवाबा नंगरबा मियोइसिंगदा तेंगबांग पिबगी थबकसु यंगसिनगनी Thawramduda Mantri na CMO, Police, PIC, beheading the PPE, infrared thermometer, marks amadi hand sanitizer na singbasu yenthoki. Thawramduda ADC Churachandpur ki Chairman T. Paukhalian, Deputy Commissioner Pawan Yadav na singbasu saruk yaki. COVID-19 dagi ngakthoknaba chathariba lockdown asina maram oiduna Manipur gi mapanda panduna leiriba Bishnupur jila gi mioising amuk halakhanaba thawrang paikhatle. मखोइना हलकलगा क्वारंटाइन तौदुना लेगदबा मफम ngasi MLA Radha Kisona jila adugi deputy commissioner amasung COVID-19 relief committee gi mihut singna yengsinkhre masigi matangda MLA Radha Kisona hai Bishnupur gi district asida zone ahum thona khaidoaga Nambol Bishnupur Moirang hojik Manipur gi chief minister na paikhatleba Manipur gi tongan ba miwising tongan ba magi sinpham loinana ana ayeki chatkhiba Manipur da halaktriba miwising lakneba gi silleba mari leinana Bishnupur district ta ekhoi ngasi quarantine center thamnana ba Bishnupur district sigi manungda hojik phawada mapanda leikraba Manipur da mo halakadaba mi singi list COVID-19 relief committee Bishnupur headquarter haiba committee asina hojik phawagi khumdan jabada mi lising amaga chahum sumaina ekhoi da record tawri hariba record tawri ba mi singa se ekhoi na hojik chinjari bese district administration ga loinana mana leriba zone subdivision aduda magi elakadu da leriba mi duna halaklaga mafam maduda quarantine center se thamba Lockdown manungda chatok chasin yadringai marak asida yumyong gi ingkholda manamasing thaduna amadi kitchen garden na singbada su pot thaduna yumgi tangai phadana changba manamasing kaya puthoknari Imphal East jila gi androda lockdown manungda ingkhol koiduna manamasing puthokliba miyoi amana hai ai gaming yungkhaibam prajakokpa andro kharam laikai dagini hojik lockdown maram oraga ai yum dagi lengdana laibasida laijariba hingol matik sida hojuje pochai injang napi adugi matik phajana thajare makhal tranga gi mathakta thariba pot singjina ekhoi imung manunggi sabji hendoktana atopa singju kanaba pire sumaina lockdown leng manung sida mipung khudingmak free da leithokpa natana adi sumaina hona biraga matam manghandana isa ka tusunatana mipung khudingju hadi ahem du yonthoga ade kana na ba khudung sabsi punamak piminasi mayamda ai appeal tawjari Lockdown manungda tungan ba scheme kaya gi makhada miyamda tengbang pibagi thabaksu leptana sathari sarkar amati lanai lup kaya na su miyamda sana thaknaba polamsing yauna tangai phadana changba polamsing yentokpagi thabak leptana sathari PM Kisan Yojana gi makhada kanaba phanglaba Tamenglong jila gi beneficiary ama Ahaki mingna ananyo aboy mai kawi kama he quarter digini handa COVID-19 gi leina sina yamna waringaida Agi personal account da PM Kisan gi paisa lising ani sambibigi agi family maintenance credit opangami adugi damakda Prime Minister Narendra Modi ji bu yamna thagajaba pindusari Lamjau Tungba Gram Panchayat ki Pradhan na Panchayat asigi manungda leiriba mimanadraba miyoisingda sana thaknaba polamsing yenthokre Thawbal jila ki Langmaithet All Manipur Voluntary Association Amoba Langmaithet Unit na lamdamadu ki lockdown gi awaba mayoknaraba miyamda sana thaknaba polamsing yenthokre Thawbal jila ki Rural Voluntary Services na su jila adugi tungan ba maphamda ISIB ka sagona na leiriba miyoy samaromda sana thaknaba polamsing yenthokre Divisional Forest Office Thawbal gi makhada Range Officer Kaksing nasu COVID-19 thengnabada mangjil thana thodang loriba Kaksing amadi Thawbal jila gi pangmisingda mask amadi hand sanitizer yauna sana thaknaba polamsing yenthokre
Naga People's Front NPF Manipur State ki COVID-19 Relief Fundagi ngasi Thobal Jila ki Sangay Yumpamda Laiba Miyuisingda Chana Thaknaba Polamsing Yentokre. Churasanpur District Administration nasu Bihiyangta Laiba Public Health Center da PPE marks amadi thermal scanner pikre. Coordinating body kurai nasu makoy na leptana sa tharakpa kongtangi saruk ama oina ngasisu Gwaltabi ki yumtong humpu mga romda sengamati atay sana thaknaba polamsing yentokre. Marak asida COVID-19 sandorakpa thingbada mateng pangbo oina Imphal gi wangkai Andro Parking da Old Kongba Road United Clubs Organization na mafam aduda marks uptaba miyuisingna pot yonba amadi leiba thingbagi kongjang sangsinba haure. Lockdown amasung curfew gi athingba thugaiduna thorakpa miyuising police na phagatpagi saruk ama oina ngasisu raija sigi tongan ba mafamdagi miyoi satet humpumapan amasung gari satet humpunitoi phagatki. Makhoidagi fine oina lupa lakh ama lising taret chanipan khonggatki. Akashvani Imphal dagi pau tabiri. Pradhan Mantri Narendra Modi na hairi COVID-19 na maram oiduna leibak asida lockdown chathariba asigi kanaba chapchana phangba ngamle amasung haukiba tha ama makhai asida miyoi lising kayagi punsi kanba ngamle. Leibak asigi tungan pa raija singi Mukhyamantri singa video conferencing gi khutangda wari sanabada Sri Modi na hai Bharat asi leibak kayagi apunba misinga manana leiba lamdam amani. Sri Modi na hai Bharat yauna leibak kayada hujik March haurakpada leiriba phibam aduga manaba mawongda leiri adumoinamak Bharat na matam sana thabak paikat hubadagi miyoi kaya laina asidagi ngakthokpa ngamle. Sri Modi na makhata na hai virus asiki khudong thiba adu hojik su tarai na loba yadabana akanba seksil thorang lokhatpa yamna mak tangai phade. Pradhan Mantri na hai leibak asina hojik phawbada lockdown anirak thingnakhre amasung hojik akhoina tungda kari thorang lokhatkadagi haibadagi matangda khanaba matam yore. Mang na hai akang ahi singi matung ina corona virus ki akiba asi lagliba tha khara asidasu adumak laikigani. Dogas duri haiba mantra adu nahong na palladuna Sri Modi na hai lagliba numit kharani asidi mark samasung mai phina khumjin bahaibasi miyanggi tangai phadana tawpham thokpa ama oigadabani haujikti mipum khudimana lok thungba natraga lok khubagumba symptoms sing asi hek thengnabada masana bhap tajare masimak aphaba maikaida sangsinba khongthang amani. Pradhan Mantri na hai haujikti COVID-19 thengnabaga loinana seltungi lamdasu mideng sangba matam oire. Technology bu yariba makai sizinabagi tangai phadaba adu palladuna mahangna anaba mawong kaya puthoknabagi thaurang paikhatpa matam oire hairi. Arogya Setu app pu miyamna download tawbagi tangai phadaba palladuna Sri Modi na COVID-19 thengnabada hena sakti lehenaba so haiki. University Singamari lenaba miyoi singna COVID-19 thengnanaba research amadi anauba thawong kaya puthokpagi lamda pungning changnaba so Pradhan Mantri na hairi. Leibak asida COVID-19 na naba migi masing lising kuntare chanipan marphutarani thoi sure aduga leina asida gi sikiba migi masing na chanipan humputarani thoi sure. Haksel Mantraloy gi data da hai COVID-19 na naramba miyoi lising taruk sama marphu maridi naba phaduna research tawkibadagi hauji COVID-19 na nariba migi masing asi lising kun chanipan kunthra manga oiri. Haksel Mantraloy na hai Maharashtra da khwaidagi yamna COVID-19 ki case lising ni pan chupna humpuni pan Gujarat da lising ahum chahum supna ama aduga Delhi da lising ani samapan tarani pan leidi. Chhattisgarh dangasi sector 32 ki hospital ki doctor ani amasung ward servant ama COVID-19 positive oiba thengnare. Uttar Pradesh ki King George Medical University na COVID-19 ki anaba singi damak plasma therapy ki layeng mai pakna sathaba leibak asigi ahanba sarkar ki hospital oire. Aroibada maroiba pau amuk hana. Haksel Mantri Alexander Kumar na hairi raija sida hauji coronavirus leitre haina ikhoina komthokpa tawroidabani. COVID-19 thengnabada tangai phadana lokhatpam thokpa thorang khara raija sarkar na paikhatnaba Congress na dabi tawri. Lockdown ki awaba nanglaba miyamda tengbang pinabagi damak lausingu mantri B Hangkalia na ngasi Churasanpur jila ki COVID-19 relief bank hangdokre. Pradhan Mantri na hairi COVID-19 na maram oiduna leibak asida lockdown sathariba asigi kanaba chapchana phangba ngamle amasung leibak asida COVID-19 na naba migi masing lising kuntare chanipan marphutarani thoi sure pauloi jare.